Paujade Yampum Uipamar Uipapau Kara update Taujari. BDF Association Deputy Chief Minister Gi Thawung Pentaba Phongdokre. MISRC the service rule Semnadaba Talab Hankananaba Wakatre. All Manipur BDF Association Gi Thomisina Matam Kyagi Mamang Dagi BDF Singe. Mafung Paba RR Simbituna service rule Tambinanaba. Tagi Talab Hankan Binanaba Amade rule Gi Matungina Makoida. Bifam Tokba Adai Kudong Chaba Sing Pipinanaba Taxindona Lagle. Kongtang asigi sarukam oina chaliba September kuntarita BDF Association asina Manipur lenga ki mafamda anubo wakal langkar kiba amaga mari lena da deputy secretary home dagi DGP gi report pirakna da serhol ama thaduna kangan kiba ga loinana deputy chief minister Y Joy Kumar Masa unatan hirama sigi matang da pateng pangbina da hajar bada minister na BDF singi mateng pangbirak bagi mahutta makhoige dabi piba yaroi haina daita yawda wa fam sing phongdorak haire Deputy CM ki wafam adu laibak irang hauna da babatun toba kemanai aiba wafam Thaban District BDF Welfare Association na penda phongdorakle Nagalamarom da All Manipur BDF Welfare Association na Manipur Human Rights Commission da wakada bathangatu na makoige Service Rule Indian Constitution ki Article 309 ki makada sampina ba makoige talab amasu Service Retirement Benefit na sing babatik chana phangan binaba aduka Adai fangpam thokpa kudong chaba sing rule ki matungina PNBU ana wakat kre BDF person singa si Police Act 1861 gi section 17 amasung masigi makhata lairiba section 18 gi makhata appoint tawkhibani haibo wafam pongtolatuna BDF person sing bo state police person singa chapmana dalamdam asida law and order amade adai thabak thorum sing da maipuna na thabak tawjarbasu thagi dalabdi khwaidagi hantaba thakta pire Madusu Takuding is Tang and Fangandri, Haven Sing from Sing Pandura, MISRC the Wakat Kivane. Association Wakadu Commission Gi acting chairperson Kaidem Manina and Mittau Kivagaloina. Marilena respondent sing the Wakadaduki office in Tatuna. Karikidama BDF sing Asi Wakata Biroitori Bano, Hypatuki Matang the Sayur Aneke. Manunda Chap Chap Maram Piraknaba Kangan Kre. Complaint case Asigimatangi hearing October Taragatarukta Lekre Aire. Makatarakma Atopa editorial Kalam Amada. Sing na bamiyoy ani pagat kiba. Atuan apun may bo kulay paiba sakang da bamiyoy kutpu amana fada na po kraba matungda yamna. Tamti bamong da hatu no hundok lambagi yamna magtamoy sok laba tawtoga matokre. Hari ba tawtoga si thokiba aduna chatliba September tha asigi hawkiba tang kuni thoidani. Tawtoga si thokraba matungda state police na para leba sing phana na ba akan bamong da paikat bam thokpa thabak sing paikatuna hawkiba na mitsinga sita lakhibane. Asumna state police na maral laibasing pana na bahonarak pagi mahi oina laibak thiraba tawdoga si thokraba matung damit mangani lairaga aibati September kun tariata tawdoga si da senar bazai aina singnaba miyoy ani pagat pangamgre pagat kraba miyoy ani asi haujik bawa kona atuan abon may mihad asida hakteng na senare aina lauthok palay tribana haujik bawa gi wana di mihad asida senaba miyoy singni aina marilay na basina phongtogle masiga loina na hirama sige matang da makata na kumna tijin bagi mathaw tari aire Makata na tizin pagi mathaw tarabasu hawjuk phawagi wana state police na laikitraba abon mai miat asida marilay na singnaba miyoy ni phagat pangamkiba haibasibag na state police na abon mai miat asigi matang da lokal pam thawpa thabak sing lawkhali aina lawba tabane asumna state police na maral leram bajai aina singnaba miyoy ani phagat pangamkiba asun state police na so abon mai miat asigi matang da tumina laisinba adumati tawdre hiramasig matang da lumna lawri haibadasu mayek singna takli aina lawba tabane Matang asida aikoni yang pajariba yamna marui wafum amade. Haukiba September kuni da lampan police ke officer in charge da abon mai ki matang da tawrakiba complaint. Adu dadi athon abon mai asi anesan amna fakiba hain mayek sina palakibane. Abon mai bo phadana pokiba ki matang da lampal police da abon mai ki masana tawrakiba complaint adu da magi mapa asi anesan amna phadana pokibani hain mayek sina palakba asida. Thoina angakpa amadi aruba wafum amadi oide haina khalle. Maramdi harbala lawlub asiga atuan apon may anigi marakta janada bagi masak amadi aikon matang kaya gi mamangdagi udura lakrabane sumna janada ba masak ama ubud natana abon may nasu lalawlub asigi mewta akan ba wafung kaya phongdoki bada natana lalawlub asigi thabak thalung kaya gi matang janing da ba phongdok tuna lakhibane masina maram oraduna atuan abon may asi lalawlub asina faduna pokhraga nungsi aitana yamna tam thiba mongda alamba oramba yai habasani ausik may kay kaya dagi thamdarak leba wafam mase Aduga atuan abon mai ki mihat asigi matang da kolom asida mamang takda phongdoke ba wafam sing da su mihat asi kanagum ba hai singlaba mioi kanglop amana ning thina thorang toraba matungda pangthok po erba yai hanasu mot phongdok tuna su lakhibane wafam asi kari dagi laklebano haba tarabadi atuan abon mai ba khulai pai ba singa faduna pokre
Haibagi matang dalam hal polis da complain torpa tu daso. Tamenglong district asi anes amna control tauba makoina tauning bata tauba ngamba singi. District amani anes pala kebane. Masina baram oradan atuan abun magi mihad asi anesan amna tauba soidan warongani haibasani. Atuan abun magi mihad asi gi matung da haujek mai kai ki hadagi tongan ba wafum kya sulangare. Hiramasi gi matang dalam hal polis da tawraki ba complain da anesan am gi ming asi mayek sing na palagli mihad asi da chenar bazai aina sing na bamiyo any pagat kre. India government at New Delhi da anasan am na nakalani na matam kyage. Mamang dagi sanatuna laklaba naga santi wari makatana muk jatana bakangalagle aibesane. Hoi naga santi wari asimagti asumak makasa thakegani atumainamak naga santi wari ki paringasida atuan abon maige. Miada sigamari lainuna wari sanagadra aibesani luribade. Maram dia atuan abon maigi Zalijarung community asi Naga family given the Saliba tribal community amane wafamasi anesan amnusu kanna pukalibane maramasina naga santi wari makasa tharakba asida abon maigi mihadasi thoina mari lainarakani habadi thazade ado baikoi pumbana awjik kari thokliba karam toriba habadi mayek sengna urabane hagthengna thengharabani miyo amaki ponsiba kari su leitana mirung simbachet amato uttana yamna baknungsi haitan hato khrabane asuguma mihadasi bu leibak Miam masih nataraina kau topeng ngomkadra abes iso asagu wafamamu waido na lehuragane. Hoi, naga santi ki wari asisu santi waina paring kaidan ado maksa thasano. Aduga karigumba aduan abun magi yam namba nuai kidra pampiat asida karigumba anesan aibas senaram bataraba du oirabade karam tauba naga santi ki wari asigi paring asida kai bala kadra. Santi ki wari ki paring asida karigumba awun ba amadi lakwa yai aina khalli. Aduga asigumba jenaram daba aduga karigumba jenaram daba taragana kam tauba. Madudana karam torokpa haibatuti matamna asumak pujarakane. Nagalamarom abon mai bihat kamari lainana polis na fare hariba miyoi animak misamni CIS Chandrakala. Zalijarong bagdigi lusingba athon abon mai bo tha asi kuritoy da Tamenglong district ki headquarter da si minister jaung na pangthokpa thorom amatagi faraba matungda miyathina hatbra chenai haina fariba lancha pau bosco golmai apokpa gaikha sing pau golmai misamni. Athuba matamda thaduraktrabadi ramgailong langgon laimanai khunjasing abadi laibanai midai maira paibi lupsing akanba khongjang changchalagane henga si press club ta pangthokiba pangmisinga unaba matamaira paibi CS Chandrakala na phongdokre ragailong langol village authority ki thomi singna sindana pangthokiba paugi mifamatuda CS Chandrakala na phongdokibada Bosco harba miyo esi khunjasina masak muna khangba misamamane mak chengge ajen oina dukan singda cheng pibagi thabak tawba miyo ne Abon mai lai kita berbit atu damhak jum dalai Tamenglong desat kibalaite harat na Manipur Police Commando singna haukiba September kuntaret ki ayuk pung taruk lum tabada maki lai manai dalai ba mayum dagi singki waiba wari sanasi aina phabi kibane thangna ba namita khul asigi thaubai village council jauna ragailong paiki mifama ma pangtuk tu damhak misamni athubu matamda thado kadabani aina mifama tu warep lauke loina namhak wa phaki ba namit September kuntaret ta abon mai lai kita baki mayukta Kulasida wakat bipam pam tuna janing taba phongdo kibane maramaduna maral sulai taba misam asiba kari ki thamuk Manipur sarkana fajindara maral bibiri bano athoba matamda boss ko thadurak trabadi khonjasna akanba khongjang sang silagani aike nagalambarom ponthalung panmai apokpa langkai panmai konthaujam maning tribal khulbot Tamenglong dagi fare aina pausesing da police na harak libo wafam adu aran bane mayum dagi fa kibane aina konthaujam maning tribal youth club ke serona mada khangalagle Lobasigi General Secretary Konthaujam Maning Tribal Development Authority amadi Konthaujam Tribal Women Association ge Secretary humna punna sahi tokdam thadorokpa serola sida Ponthalung Panmai put Tamenglong District Headquarter de kilometer taret lom kharom da salak leiba mafam amadagi fare abasi aran bajumpham yauda bawa panne magwa police commando singna ayuki pung bangarom tabda Konthaujam Maning Tribal Kuldagi phage bane aire atoba pau amadana izat magana da pohona ba Syam Sundar Serak Bebiu Sonia Kurai angum laikai de leibi laimayum ongbi Sonia mahaki mapuroi bike memba Syam Sundar na izat mangana ba khona duna aiki imung kaina ba sileba asigi mathakta lamdam asigi asumba pamba setlinaw sina akan ba charak bebiu aina Manipur Press Club da pangthok ba paugi mipam amada Sonia masana phongdokre madhai mahaki mapuroi baga TV yang lablaba matung dam hakna tumli kita mahaki mataina mafi marok lautun izat mangana ba khona rami mapuroi ba werbai ningdri yang lobada matai wermbadagi mahana kauthoke Thangna bai mung manung ki miyosina kaidora bage sanglak padagi Syam Sundar sentoke magi mapuroi bana thong asi thokna ba magi mapuroi bana thong asi thoklaba phawda accident ni khandoklo haina hairak baga loinana mahakpo jumasda leiba yaro haina ki halak padagi mafamda leire
इरालसु लेतब हैपु अरानब तालिब थोंग असि जानिंगते नमिदादगी थौदोगदु क्लब तो वकतुना महाकी मथक्ता चराक पिननब हाइबदगी लैगाइना श्याम सुदरबो तांथोखी अदुबा मने मकुना थोंगदु लोसिंदुना थमदे हाबगे वहुदा पिकलिबा मसासिंग तोंगन तोंगनबा तोंगन तोंगन लेहलिबा थोंग असि जानिंगते आइखे माहिरोइसिंग मिंगचंदुना एग्जाम जहनबियु एसोसिएशन बोर्ड ऑफ सेकेंडरी एजुकेशन मणिपुर औकिबा सेप्टेम्बर की तांग तरेदा नोटिफिकेशन अमा थोक्तोना रिवाइज स्कीम CCE मणिपुर लेरिबे स्कूल सिंग तौगदबा टेस्ट मसिंग पेरियोडिक टेस्ट टर्म टेस्ट अमदि सिलेबस एंड करिकुलम से COVID-19 पेंडेमिक असिगा सानकदबा मोंगदा थोपिरपदा ऑल मणिपुर रिकॉग्नाइज्ड प्राइवेट स्कूल वेलफेयर एसोसिएशन इम्फाल मणिपुरना तारामना ओगलकले एसोसिएशन असिगा सेक्रेटरीना थादोरकबा चेरोल असिदा महौसादगी चनदुना लागपा पेरियोडिक टेस्ट मसिंग मरी अमसुंग टर्म टेस्ट मसिंग अदि पांगथोक्तुना लागबदो कोविड नंबर ओरगा पांगथोकपा याखिद्रे हौजिक स्कूल सिंग ऑनलाइन क्लास नतना ऑफलाइन क्लास दे तौबा याद्रे ऑनलाइन क्लास ना महिरोइ सिंग मतिक चाबा एजुकेशन पीबा ngamdabana maram ओरगा बोसेमना क्लास 11 9 अमसुंग 10 की महिरोइ सिंग याइ फनबा पेरियोडिक टेस्ट मसिंग अनि खक तहनतुना सब्जेक्ट खुदिमकी फुल मार्क निफु निफु ओइदना सेप्टेम्बर अमसुंग नवेम्बर दा पांगथोंगनाबा अमदि टर्म टेस्ट अमखक तहनतुना फुल मार्क मारफु ओइदना डिसेम्बर थादा पांगथोंगनाबा बोर्ड नंदौना रिवाइज नोटिफिकेशन थोकलिबा असिदा ऑल मणिपुर रिकॉग्नाइज्ड प्राइवेट स्कूल्स वेलफेयर एसोसिएशन के मेंबर स्कूल सिंना मतुंग इनबियो मामा मापा ओइरिबसिंगनासु मचासिंग स्कूल एडमिशन थौदबसिंग अथुबदा तौबियो लोइनन मणिपुर लेखान अयाबा पिखरबा थागे ट्यूशन फीजु अथुबदा पिथोकबियो अमदे माइरोइसिंग एग्जाम जहनबियो आइरे मारागासिदा हाउसिंग हक्की ममंगदा फंकिबा पाउदा ngasi मणिपुरदा COVID-19 नमियोइ चानीदरा पॉजिटिव ओइबा थेंगनाख्रे लोइनना लाइसेंस असिदगी मे अनिना लेखिद्रे ngasi लेखिदबा मखोइ अनि असि धारका COVID-19 ना सेनकिबा मणिपुर के अपुनबा मसिंग लिसिंग अमगा सनिपान जंखै मरि यौखरे मखादारकबा अतोपा पाउ अमदना झारखंड डिप्यूटी कमांडेंट अमा नेक्स्ट स्लाइड अमा सिरे झारखंड की लातिहार डिस्ट्रिक्ट खुथौनबदा डिप्यूटी कमांडेंट अमा नेक्स्ट स्लाइड अमा सिरे आइरे हाना लुमदुना लेरंबा नेक्स्ट स्लाइड सिंग अदुना अफबा मखलगी खुलाई सिनदुना सिक्योरिटी की कंपुटर नोबी कापसिलबदा खुदोंदिबा थौदोगा दुथोखिबने आइरे थौदोगा दुदा नेक्स्ट स्लाइड अमसु सीकी हाना एजेंसी की पाउ अमना मखा तारे अफगानिस्तान नुपी कया अवाबा मायोगनरे अफगानिस्तान तालिबान सिंह सरकार पाइखिबदा किलेपाक अदुगी नुपी कया अवाबा चाउना मायोगनरे तालिबान सिंह नुपी ओबिगी जत येंद्रे नुपी सिंह लाइक लाइसु तंबदा अथिंगबा थंबदा नतना साना खोनबदसु नुपी सिंह सरुक जानदबा चथरकपदगी नुपी सिंहगे हक खुंगाउनबिरे अमरम तालिबाक अदुगी नुपी सिंह मखोइगी हक तनगदबनी हाना चंगसिलप खोंजंगदा कया अम असोकपन यावरे आइरे मोरे द बुम पोखाइबदा अनि सिरे प्रेसना फंगबा थाजबा पाउदा ngasi नुंथेल मोरे 1 नंबर 9 गांगते भेंगताजुम सानरबगी लेबाक तोबदा सेकेंड वर्ल्ड वॉर मतमगी बॉम्ब अमा लेरंबदगी बाइदुना सानरबदा मसिन मनाव अनि सिरे अरोइबदा कंटेंट सिंग असिगी मरओइबा पाउ खरा असिबा पाउ तमजरिबा मणिपुर लोकल न्यूज यूट्यूब चैनल अमदि फेसबुक पेज असिदगी येंबिरिबा पुनम पथागजरी चैनल असिना दमदा कानराबदी सब्सक्राइब तौबिद्रिबसिना सब्सक्राइब तौबिर मलोइना लाइक एंड शेयर तौबसु काबिगन पुनम पो अमुका न थागजरी